ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯈꯤꯕ ꯅꯣꯡꯅ ꯏꯀꯣꯄꯥꯠꯇꯒꯤ ꯏꯁꯤꯡ ꯏꯅꯣꯠ ꯀꯥꯔꯛꯄꯅ ꯈꯥꯡꯉꯕꯣꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯐꯝ ꯀꯌꯥ ꯑꯃꯗꯤ ꯉꯥꯌꯣꯛ ꯐꯥꯔꯝꯁꯤꯡ ꯂꯣꯛꯇꯥꯛ ꯄꯥꯠꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯌꯨꯝ ꯀꯌꯥ ꯏꯁꯤꯡ ꯃꯌꯥꯏꯗ ꯂꯩꯈꯤꯕꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ ꯈꯥꯡꯉꯕꯣꯛ ꯄꯥꯠ 1 ꯈꯥꯡꯉꯕꯣꯛ ꯄꯥꯠ 2 ꯑꯃꯗꯤ ꯈꯥꯡꯉꯕꯣꯛ ꯄꯥꯠ 3 ꯗ ꯂꯩꯕ ꯌꯨꯝ ꯐꯥꯔꯝ ꯑꯃꯗꯤ ꯂꯧꯕꯨꯛ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯇ ꯅꯠꯇꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯆꯠꯄ ꯂꯝꯕꯤꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯌꯨꯝ 200-300ꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯌꯨꯝꯁꯤꯡꯗ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯌꯨꯅꯤꯠ 4ꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯣꯠꯆꯩꯁꯤꯡ ꯍꯣꯟꯗꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯩꯗꯣꯛꯈꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯂꯧꯐꯝꯁꯤꯡ ꯉꯥꯌꯣꯛ ꯐꯥꯔꯝꯁꯤꯡ ꯑꯃꯗꯤ ꯌꯨꯝꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯈꯥꯡꯉꯕꯣꯛ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯕꯤꯁꯟ ꯃꯉꯥꯡꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯉꯁꯤ ꯑꯌꯥꯝꯕ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯕꯣꯛ ꯈꯨꯡꯒꯪꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯉꯔꯥꯡꯗꯒꯤ ꯍꯧꯔꯒ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯝ 300ꯒꯤ ꯃꯊꯛꯇ ꯑꯌꯥꯝꯕ ꯈꯥꯡꯉꯕꯣꯛꯀꯤ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯈꯥꯡꯉꯕꯣꯛꯀꯤ ꯂꯩꯔꯤꯕ ꯂꯧ ꯄꯔꯤ 2,000 ꯍꯦꯟꯕ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯒ ꯂꯧꯃꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯧꯖꯤꯛ ꯈꯥꯡꯉꯕꯣꯛꯇ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯩꯁꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯥꯡꯉꯕꯣꯛ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ